ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯗꯤ ꯆꯅꯥ ꯀꯥꯡꯉꯧ ꯉꯧꯖꯔꯛꯑꯒꯦ꯫ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ ꯊꯥꯎꯗ, ꯑꯗꯨꯗꯒꯤꯗꯤ ꯇꯤꯜꯍꯧ ꯈꯔ ꯊꯥꯗꯔꯦ꯫ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯝꯃꯤꯈꯩ ꯆꯅꯥ ꯀꯥꯡꯉꯧꯁꯤꯗꯤ ꯍꯥꯎꯕꯅꯦꯕꯀꯣ, ꯑꯗꯣ ꯇꯤꯜꯍꯧ ꯈꯨꯇꯥꯡꯁꯤꯗ ꯇꯤꯜꯍꯧꯒ ꯌꯥꯝ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯄꯥꯝꯃꯨꯔꯦꯕ꯫ ꯑꯗꯣ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯔꯦ, ꯈꯔ ꯊꯥꯛꯑꯦ, ꯑꯗꯨꯗꯒꯤꯗꯤ ꯖꯤꯔꯥ ꯈꯔ ꯊꯥꯛꯆꯜꯂꯦ꯫ ꯖꯤꯔꯥ ꯈꯔ ꯊꯥꯛꯆꯜꯂꯒ ꯖꯤꯔꯥꯁꯦ ꯊꯥꯛꯆꯜꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯣꯜꯂꯦꯀꯣ꯫ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯉꯧꯕꯗ ꯆꯅꯥ ꯀꯥꯡꯉꯧꯁꯦ ꯌꯥꯝ ꯍꯥꯎꯔꯝꯗꯦꯕꯀꯣ, ꯑꯗꯣ ꯁꯤꯒꯤ ꯈꯨꯉꯧꯁꯦ ꯉꯧꯕꯗꯩꯗꯤ ꯍꯥꯎꯇꯕꯕꯨ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯝ ꯍꯥꯎꯔꯦ꯫ ꯁꯤꯅ ꯆꯅꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯆꯅꯝ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯗꯨꯝ ꯇꯤꯜꯍꯧꯒ ꯆꯅꯝꯒꯁꯦ ꯉꯥꯏꯍꯥꯛ ꯉꯧꯁꯜꯂꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯧꯁꯜꯂ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯃꯆꯜ ꯈꯔ ꯊꯥꯛꯀꯗꯣꯏꯅꯦ꯫ ꯑꯗꯣ ꯁꯤꯒꯤ ꯈꯨꯉꯧꯁꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯉꯧꯔ ꯌꯦꯡꯕꯤꯌꯣ, ꯌꯥꯝꯅ ꯍꯥꯎꯕꯅꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯆꯜ ꯈꯔ ꯊꯥꯛꯆꯜꯂꯦ꯫ ꯃꯆꯜ ꯊꯥꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯂꯅꯤ, ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯃꯨꯟꯁꯤꯟꯍꯜꯂꯅꯤ꯫ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯃꯨꯜꯂ ꯃꯇꯨꯡꯗ ꯆꯅꯥ ꯍꯥꯞꯇꯣꯏꯅꯦ꯫ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯐꯅꯌꯥꯝ ꯃꯨꯟꯓꯜꯂꯛꯑꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯅꯥ ꯑꯇꯤꯡꯕꯁꯦ ꯍꯥꯞꯆꯜꯂꯛꯑꯒꯦ꯫ ꯆꯅꯥ ꯑꯇꯤꯡꯕ ꯍꯥꯞꯆꯜꯂꯦ꯫ ꯆꯅꯥꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯤꯡꯉꯝꯕꯅꯦ, ꯐꯖꯅ ꯑꯗꯨꯝ ꯄꯣꯞꯊꯣꯛꯑꯝꯃꯦ꯫ ꯑꯗꯣ ꯆꯅꯥꯁꯦ ꯍꯥꯞꯆꯜꯂꯦ꯫ ꯆꯅꯥ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯧꯈꯤꯅꯦꯕꯀꯣ ꯃꯥꯁꯦ꯫ ꯑꯗꯣ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯒ ꯀꯣꯟꯅ ꯉꯧꯕꯗꯣ, ꯑꯗꯨꯒꯤ ꯈꯨꯇꯧꯗꯨꯅꯦꯕ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯁꯦ꯫ ꯑꯗꯣ ꯁꯨꯛꯍꯥꯎ ꯍꯥꯎꯇꯦ ꯑꯗꯨꯒꯤ ꯈꯨꯇꯧꯗꯣ, ꯑꯩꯅ ꯍꯩꯇꯕꯅꯔ ꯑꯩ ꯃꯆꯨ ꯈꯔ ꯊꯥꯛꯆꯟꯖꯔꯦ꯫ ꯃꯆꯨ ꯈꯔ ꯊꯥꯛꯑꯒ ꯑꯃꯨꯛ ꯉꯧꯈꯤꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯅꯤ ꯆꯅꯥꯁꯤꯗ, ꯍꯥꯏꯕꯗꯤ ꯀꯥꯝꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯊꯨꯝꯒꯤ ꯔꯣꯁ, ꯊꯨꯝꯁꯦ ꯂꯣꯏꯅ ꯆꯅꯥꯁꯤꯅ ꯆꯨꯞꯁꯟꯅꯕꯀꯣ꯫ ꯑꯗꯣ ꯀꯣꯟꯅ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯒ ꯇꯧꯕꯗꯣ ꯑꯩ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯔꯝꯃꯦꯕ, ꯑꯗꯣ ꯁꯨꯛꯍꯥꯎ ꯍꯥꯎꯇꯕꯗꯒꯤ ꯁꯤꯒꯤ ꯈꯨꯉꯧꯁꯦ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯃꯈꯛꯅ ꯇꯥꯛꯂꯛꯄꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯒꯤ ꯈꯨꯉꯧꯁꯦ ꯉꯧꯕꯗꯩꯗꯤ ꯑꯗꯨꯝ ꯍꯥꯎꯇꯕ ꯁꯨꯛꯌꯥꯎꯕꯨ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯣ ꯃꯣꯔꯣꯛ ꯈꯔ ꯊꯥꯛꯆꯜꯂꯦ꯫ ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯔ ꯑꯁꯨꯕ ꯈꯔ ꯊꯥꯛꯆꯜꯂꯦ꯫ ꯆꯅꯥ ꯀꯥꯡꯉꯧꯁꯤꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ, ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯀꯜꯂꯞ ꯇꯧꯔꯒꯅ ꯍꯥꯎꯋꯦꯕꯀꯣ꯫ ꯑꯗꯣ ꯃꯥꯁꯦ ꯃꯣꯔꯣꯛ ꯁꯥꯗꯗꯤ ꯍꯥꯎꯇꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯎ ꯃꯣꯔꯣꯛ ꯃꯇꯠ ꯑꯃ ꯊꯥꯛꯆꯜꯂꯦ꯫ ꯎ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯊꯥꯛꯇꯤ ꯊꯥꯛꯅꯤꯡꯕꯅꯦ, ꯑꯗꯣ ꯑꯉꯥꯡ ꯆꯥꯕ ꯉꯝꯗꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅꯗꯤ ꯊꯥꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯝ, ꯍꯥꯏꯕꯗꯤ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤꯅ ꯆꯅꯥꯗ ꯎ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯟꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯃꯍꯤꯁꯦ ꯍꯥꯞꯄꯒ ꯑꯩ ꯍꯧꯖꯤꯛ ꯀꯥꯝꯊꯣꯛꯑꯅꯤ꯫ ꯃꯍꯤꯁꯦ ꯈꯤꯇꯪ ꯈꯔ ꯍꯥꯞꯇꯣꯏꯅꯦꯕꯀꯣ, ꯍꯥꯏꯕꯗꯤ ꯄꯨꯡꯀꯪ ꯀꯪꯕꯗꯤ ꯍꯥꯎꯇꯕꯅꯤꯅ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯥꯝꯕ ꯂꯣꯏꯔꯦ, ꯍꯥꯡꯇꯣꯛꯑꯦ꯫ ꯆꯅꯥꯁꯦ ꯐꯖꯅ ꯃꯨꯜꯂꯦ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯧꯖꯟꯍꯟꯒꯅꯤ, ꯃꯥꯒꯤ ꯃꯍꯤꯈꯩꯁꯦ ꯆꯨꯞꯁꯟꯍꯟꯈꯤꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯅꯥꯏꯔꯞ ꯇꯧꯔ ꯆꯥꯔꯁꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯥꯁꯦ, ꯃꯍꯤ ꯈꯤꯇꯪ ꯃꯍꯤ ꯃꯥꯏ ꯈꯤꯇꯪ ꯊꯣꯛꯄꯁꯦꯀꯣ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯜꯂꯦ, ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯑꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝ ꯉꯥꯎꯖꯩꯑꯕꯀꯣ꯫ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ, ꯃꯥꯏ ꯃꯅꯝꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩꯑꯕ꯫ ꯑꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯑ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ꯫ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯃꯍꯤꯁꯦ ꯐꯅꯌꯥꯝ ꯑꯣꯏꯁꯟꯈꯔꯦ, ꯐꯅꯌꯥꯝ ꯀꯪꯁꯟꯈꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯌꯥꯔꯛꯀꯗꯧꯔꯦ, ꯂꯣꯏꯁꯜꯂꯛꯑꯅꯤ ꯍꯧꯖꯤꯛ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯒꯔꯝ ꯃꯁꯥꯂꯥ, ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ ꯆꯥꯏꯁꯜꯂꯦ꯫ ꯑꯗꯨꯗꯩꯗꯤ ꯃꯤꯠ ꯃꯁꯥꯂꯥꯁꯨ ꯈꯔ ꯆꯥꯏꯁꯟꯅꯤꯀꯣ, ꯃꯥꯗꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯔꯒ ꯍꯥꯎꯕꯅꯤꯅ ꯃꯤꯠ ꯃꯁꯥꯂꯥ ꯈꯔꯁꯨ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ꯫ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯆꯅꯥ ꯀꯥꯡꯉꯧꯁꯦ ꯂꯣꯏꯁꯜꯂꯅꯤꯕꯀꯣ꯫ ꯑꯗꯣ ꯁꯤꯒꯤ ꯆꯅꯥ ꯀꯥꯡꯉꯧꯁꯦ ꯍꯥꯎꯃꯟꯈꯤꯗꯅ ꯑꯩꯗꯤ ꯆꯥꯕꯗ ꯄꯪꯆꯥꯗ ꯆꯥꯒꯦ, ꯑꯗꯨꯝ ꯇꯣꯠꯂ ꯇꯣꯠꯂ ꯄꯪꯆꯥ ꯆꯥꯕꯗꯀꯣ, ꯇꯨꯝꯗꯗꯅ ꯑꯁꯤꯟꯕ ꯈꯩꯒꯠꯂꯦ꯫ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ, ꯂꯣꯏꯔꯦ ꯑꯩꯒꯤ ꯆꯅꯥ ꯀꯥꯡꯉꯧ ꯃꯇꯥꯡ ꯑꯁꯤꯗ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯕ ꯃꯤꯁꯨ ꯐꯅ ꯑꯗꯨꯝ ꯃꯌꯥꯝ ꯉꯧꯅꯔꯝꯒꯅꯤ꯫ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯉꯧꯕꯗꯗꯤ ꯍꯥꯎꯇꯕꯗꯣ, ꯍꯧꯖꯤꯛ ꯍꯥꯎꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯉꯧꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ, ꯑꯗꯣ ꯐꯨꯠꯇꯣꯛꯑꯒ ꯉꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯨꯝ ꯎꯠꯆꯕꯅꯦ꯫ ꯑꯩꯅ ꯌꯥꯝꯅ ꯍꯩꯗꯅ ꯍꯦꯛꯇ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯗꯅ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯈꯨꯉꯧꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦ꯫ ꯑꯗꯣ ꯑꯩꯒꯤ ꯆꯅꯥ ꯀꯥꯡꯉꯧꯁꯦ ꯂꯣꯏꯔꯦ, ꯄ꯭ꯂꯦꯠꯇ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯈꯔ ꯆꯥꯏꯁꯟꯕꯤꯔꯅꯤ ꯍꯥꯎꯅꯕ꯫ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯎ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯣꯏꯖꯜꯂꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯐ꯭ꯔꯦꯁꯁꯦꯀꯣ꯫ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯆꯥꯔꯔꯣꯏꯗꯕꯅꯤꯅ ꯁꯣꯏꯖꯜꯂꯔꯣꯏ꯫ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯍꯋꯥꯏ ꯃꯅꯥꯒꯤ ꯕꯣꯔꯤ ꯑꯃꯨꯛ ꯊꯥꯡꯀꯠꯂꯦ꯫ ꯁꯣꯝꯗ ꯆꯅꯥ
ꯆꯅꯥ ꯌꯦꯡꯕ ꯂꯥꯛꯅꯉꯩꯗ ꯕꯣꯔꯤ ꯇꯤꯡꯕꯁꯦ ꯂꯧꯈꯠꯄ ꯀꯥꯎꯍꯧꯗꯅ ꯕꯣꯔꯤꯁꯦ ꯐꯅꯌꯥꯝ ꯀꯥꯏ ꯂꯩꯔꯝꯃꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯗꯤ ꯅꯄꯥꯛꯄꯤ ꯃꯔꯥꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯥꯀꯨꯞꯄꯤꯒꯅ ꯉꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ꯫ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯡꯕꯗ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯁꯨꯛꯍꯥꯎ ꯍꯥꯎꯔꯝꯗꯦ꯫ ꯑꯗꯨꯝ ꯈꯪꯗꯦ ꯁꯟꯒꯤ ꯃꯌꯨꯡ ꯃꯅꯝ ꯅꯝꯃꯒ ꯌꯥꯝ ꯍꯥꯎꯇꯕꯣꯏ ꯅꯤꯡꯉꯦꯕ꯫ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯃꯧ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯥꯛꯄꯗꯒꯤ ꯌꯥꯝ ꯍꯥꯎꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯤꯅ ꯖꯤꯔꯥ ꯈꯔ ꯊꯥꯛꯆꯜꯂꯦ ꯑꯗꯒꯤ ꯃꯆꯜ ꯈꯔ ꯆꯥꯏꯔꯒ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯦꯕ꯫ ꯃꯥꯗꯤ ꯇꯤꯜꯍꯧ ꯉꯧꯔ ꯊꯣꯡꯕꯁꯤꯗꯩꯗꯤ ꯁꯨꯃꯥꯏꯅ ꯅꯄꯥꯛꯄꯤ ꯃꯔꯥꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤꯒ ꯊꯣꯡꯕꯁꯤꯅ ꯃꯥꯁꯦ ꯃꯅꯝꯁꯦ ꯌꯥꯝꯅ ꯈꯪꯗꯦ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯁꯤꯒꯤ ꯈꯨꯊꯣꯡꯁꯤꯅ꯫ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯁꯤꯁꯨ ꯀꯥꯗꯩ ꯇꯧ ꯂꯩꯔꯝꯃꯦ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯋꯥꯏ ꯃꯅꯥꯁꯦ ꯍꯥꯞꯆꯜꯂꯦ ꯍꯋꯥꯏ ꯃꯅꯥ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯍꯋꯥꯏ ꯃꯅꯥꯁꯦ ꯃꯍꯤ ꯑꯗꯨꯝ ꯈꯔ ꯀꯪꯁꯤꯟꯕꯐꯥꯎ ꯉꯧꯈꯤꯅꯦꯕꯀꯣ꯫ ꯑꯗꯣ ꯍꯋꯥꯏ ꯃꯅꯥꯁꯦ ꯄꯠꯊꯍꯜꯂꯅꯤ ꯉꯧꯔꯒ ꯃꯍꯤꯁꯨ ꯈꯔ ꯑꯗꯨꯝ ꯃꯥꯒꯤ ꯃꯍꯤ ꯈꯤꯇꯪ ꯊꯣꯛꯆꯔꯛꯄꯗꯣ ꯑꯗꯨꯝ ꯆꯨꯞꯁꯟꯗ꯭ꯔꯤꯐꯥꯎ ꯉꯥꯏꯍꯥꯛ ꯉꯧꯈꯤꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯔꯤꯕꯣꯞ ꯈꯔ ꯊꯥꯛꯆꯜꯂꯦ ꯍꯔꯤꯕꯣꯞ ꯊꯥꯛꯄꯁꯤꯁꯨ ꯃꯅꯝ ꯅꯨꯡꯁꯤꯗꯅꯀꯣ꯫ ꯑꯗꯣ ꯑꯉꯥꯡ ꯍꯋꯥꯏ ꯃꯅꯥꯁꯦ ꯆꯥꯔꯣꯏꯗꯕꯅꯤꯅ ꯃꯣꯔꯣꯛ ꯃꯀꯨꯞꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯅꯍꯥꯟꯈꯩ ꯊꯥꯛꯄ ꯆꯥꯡꯗꯒꯤ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯊꯥꯛꯆꯜꯂꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯃꯍꯤꯈꯩꯁꯦ ꯂꯣꯏ ꯀꯪꯈ꯭ꯔꯕꯅꯤꯅ ꯃꯍꯤ ꯈꯔ ꯊꯥꯛꯆꯜꯂꯦ ꯌꯦꯟꯖꯥꯡ ꯃꯍꯤ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯦ ꯁꯧꯔꯛꯑꯅꯤ ꯑꯗꯨꯅ ꯕꯣꯔꯤ ꯊꯥꯛꯆꯜꯂꯦ ꯕꯣꯔꯤ ꯊꯥꯛꯆꯤꯜꯂꯒ ꯃꯕꯥꯅꯤꯁꯦ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦ꯫ ꯑꯗꯣ ꯁꯤꯒꯤ ꯈꯨꯊꯣꯡꯁꯤꯁꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯑꯩꯗꯧꯅ ꯍꯥꯏꯕꯗꯤ ꯇꯤꯜꯍꯧ ꯉꯧꯔꯒ ꯆꯥꯔꯝꯕ ꯀꯥꯡꯕꯨꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯊꯣꯡꯉꯒ ꯌꯦꯡꯕꯤꯌꯣ ꯃꯍꯥꯎ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯒꯅꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯃꯍꯤꯁꯦ ꯈꯤꯇꯪ ꯋꯥꯠꯀꯅꯤꯅ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯁꯧꯍꯜꯂꯅꯤꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯌꯦꯕ ꯃꯥꯁꯦ꯫ ꯑꯗꯣ ꯃꯥꯅ ꯊꯣꯡꯕꯁꯨ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯈꯨꯊꯣꯡꯁꯦ꯫ ꯃꯥꯁꯦ ꯚꯥꯃꯣꯟꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯩꯌꯦꯕ꯫ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯁꯤꯡ ꯈꯔ ꯊꯥꯛꯆꯤꯟꯖꯔꯦ ꯁꯧꯔꯛꯑ ꯃꯇꯨꯡ ꯊꯥꯡꯗꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯣ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯐꯅꯌꯥꯝ ꯃꯍꯤꯁꯦ ꯑꯗꯨꯝ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯊꯨꯝ ꯈꯔ ꯊꯥꯛꯆꯜꯂꯦ ꯊꯨꯝ ꯊꯥꯛꯆꯜꯂ ꯃꯇꯨꯡꯗ ꯍꯋꯥꯏ ꯃꯅꯥꯁꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯕꯅꯤꯅ ꯂꯥꯏꯛ ꯁꯞꯁꯀ꯭ꯔꯥꯏꯞ ꯁꯦꯌꯔ ꯈꯔ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯨꯗꯨꯒ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯈꯔ ꯏꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩ ꯍꯋꯥꯏ ꯃꯅꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯋꯥꯏ ꯃꯅꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯗꯤ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣꯅꯦꯕ꯫ ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯁꯨꯝ ꯅꯥꯗꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯆꯥꯁꯦ ꯑꯩꯅ ꯐꯝꯕꯗꯒꯤ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯊꯥꯒꯠꯄꯁꯦ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯦ ꯂꯣꯏꯔꯦ ꯍꯋꯥꯏ ꯃꯅꯥ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯆꯅꯥ ꯀꯥꯡꯉꯧ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯕ꯭ꯔꯤꯟꯖꯥꯜ ꯀꯥꯡꯉꯧ ꯑꯃ ꯂꯩꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫